Manipur ki ahanba neuro patients ke amatangairaba specialized hospital neuro emergency trauma net multi speciality hospital singjai mathak tongtham likai da handuk chare hospital asna maruina BP stroke brain tumor lambi ki khudong thiba spinal disc prolapse spinal tumor amadi migraine chingba layengli hospital asida neuro ki layeng bar changba afaba makhal ki khusu khulai amadi machine marang kai de lei masina kokal mari lenaba tongan tonba makhal ki anaba sing ningthina layengli lamdam masida neurosurgeon yamna tangariba maramna chingamadi arapa mafumdagi lakpa anabasi neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba layenguna maram oraga kudong thiba kya su mayongdari masi punamakdagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leituna anaba sing layengli hospital asida ataba mamalda layeng batanatana OPD general amadi ICU beds operation medicine x-ray amadi lab ka mai lena basnasu ataba mamalda hangalli ngasi magdenshin biro amadi kudong saba singa silobiyo hena ku bamrol di damak hospital asigi telephone number 70055341666 natraga 8974572154 da pau phabirak biyagani Kramjare ELITETV ki test of cartoon mahau meng ta video su ham tara muksere maro ng sim follow phung pau se sing cartoon singda cartoonist na kari haning liba kari phunung liba kari wakhal khalan liba do miam sanong thamjage an block sage sanga express ki onthok pani da ja onthok pani da har jing biam phajaba khoi ki khaba yomba amna hokar amna dang waram sida khaba yon bagi sinne dum khabar se khoi hokar sing lawar yon ma se nung dawar ngum nam tawgalle ayuk ki di kya lawna di adai da adu gi sin nang khane ala mana haira ke da खबर सोमदन मी फाजिन खरगा थी बखंगदबी कपना लाउनरिबा ड्राइवर मयामना ब्लॉकेज के अवाब खंगनरिबा पुनमक समूह मथुंदा पेना खोमगा चप मानरे सोमदन नुपी सिंगदा यावसंगी येंथोंना बलपा क्रोस सोम यंखगी अबेर लेरगा थमले हारी सना लेबाक नुंगाई दौरीना याम फजबा पोनी हसगी मणिपुर इशू सिनी बयना हजि फाजन के मयामा नागागी से फाजली कुकी जे फाजले हबगी अचौबा इहौ लेरी सुना ड्राइवर मयामा ब्लॉकेज तौबदगी पल्लगा माउद लेरी पोचे मयाम पत्तना पोचे ममन हेंगले दे थावगी ममन हेंगले मयाम जी मैम तौरी मैम से प्रजा सिंह लाउरगसु तारोइना तादगदि समूह मथुंदा पेना खोंबाना खुई समूह दुनम तादना चतपदो अदुगी पोतुनिदा नंग तौजोना अदुना सोमदा निपी सिंह यावसंगी यंथोनबा बाक्रो चोहम यंखै हाइसि अखोई मैम की पीनबदुनी लेरे हायदना अदुम इलेक्शन म्यागी प्रोमिसेस मैम तौरपा पोत मैम से लेबो पोतुनी अना हजि लेरब इशू सिगी अना फजबा यामना ऑल राउंड यंग आकांदा यामना इन डेप्थ ओइबा अदुमबा कार्टूनिस्ट दा डायलॉग पीरिबा अदुगा कार्टून जी सिंगची याम फजबा वान थोलेबा कार्टून थमजगे मतंग लेसिना खोय सना लेबा की लोइरेदना सिना मरो बनी खबरै सन्नबनी कमाइन मरो मसना हाय केदा ngarangi khoi gari me ama launch to flag up to the base sorakpani gari anobasi ubada hiranga khangan handau mali ne na gari me am je hack the bullet proof su yaure adi motorcycle bike yaure adagi bus yaure adagi khoi gi four wheeler da yam phajaba me am tongna police me am tongna phajaba yaure gari ngaktana adagi khulai leiraga aduna praja singna support phangdagadi madusu kanaroi do pot leibani adani mai je gari anobasi ubada iranga khangan handau mali ne hai kanja तंपाकी रेली थुगायबदा सिनदबनी हाइनाविदाना चिंगदना लोम लेब्रा तमना लोम लेब्रा हाइबी प्रजा सिंगदनी मा अदुने मसाय युसु खैन खननने यावदुने अदुना कांगपोपिदा एसपी फंगे सोक्तना अदे गाड़ी मथंगा थोबदा करी तौगी चिंगदना लोम मराची तामै एरिया दे येंबियु पुलिस स्टेशन आउटपोस्ट लेदो नोमयमदा बायदे चै बारे ले लागा कुइला लवसिंग लाखिबा खोथिबा म्याम यावेना चै पाइरगा हौरी यामना फई अखोई सिगुम्बा लालौ तुलौ लेतदी दुम चै पाइरगा ngasu yai adum khana chenaba yam thoktradi adum pot thoradune adaida base torakune aduna ngarangi gari myam toriba motor bike adagi bullet proof gari myam do urakanda gari anobusi ubada iranga khangan hando maline na ada masna khume tampaki daily thugai bada sinabani haina wida na aduna hajuti action hobiro election gi loi gre myam chalo myam hanara khare aduna khara tawningi habgi praja ge pambase खरा तब मतम ओइरे हेदना पुलकपा यामना फजबा अदुमबा वान थोलेबा कार्टून थमजगे रंग लेरिसना कोइ पंगना बुंगी बालो हे अदुने बालो एसते येंबियो ngasai ki
ꯄꯔꯁꯣꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯁꯦ ꯀꯣꯛ ꯉꯥꯎꯕꯩ ꯃꯑꯣꯡꯅꯤ ꯀꯃꯥꯏꯅ ꯇꯧꯗ ꯁꯥꯔ ꯁꯣꯝꯗꯅ ꯔꯤꯄꯣꯔꯠꯇꯣ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯣ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯌꯥꯔꯤꯃꯈꯩ ꯋꯥ ꯑꯃꯇ ꯉꯥꯡꯊꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯤꯅ ꯃꯥꯁꯦ ꯅꯨꯡ ꯑꯅꯤꯃꯛꯇ ꯍꯥꯅꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯔꯤꯕ ꯅꯥꯒꯥꯒꯤ ꯐꯥꯖꯤꯟꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯊꯥꯗꯣꯛ ꯍꯥꯏꯗꯅ ꯑꯆꯧꯕ ꯏꯍꯧ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯤ ꯑꯗꯨꯒ ꯀꯨꯀꯤꯒꯤ ꯐꯥꯖꯤꯟꯈꯤꯕ 14ꯗꯨꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯃꯗꯨꯒꯤ ꯄꯣꯠꯇꯨꯃꯗꯤ ꯎꯗꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯔꯤꯄꯣꯔꯠ ꯂꯩꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯒꯤ ꯍꯦꯃꯥꯟꯖꯤꯠꯀꯤꯗ ꯆꯤꯡꯅꯕ ꯀꯥꯡꯕꯨ ꯐꯥꯔꯦ ꯍꯥꯏ ꯑꯗꯨ ꯀꯧꯕ ꯂꯩꯇꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯁꯦꯡꯗꯣꯔꯛꯄ ꯌꯥꯎꯔꯤ ꯑꯗꯨꯅ ꯁꯦꯡꯗꯣꯛꯀ ꯁꯦꯡꯖꯤꯟꯒ ꯑꯗꯨꯒꯤ ꯍꯦꯛ ꯅꯣꯡꯃꯩ ꯀꯥꯞꯄꯒ ꯑꯦꯇꯦꯛ ꯇꯧꯈꯤꯕꯒ ꯄ꯭ꯔꯦꯁ ꯔꯤꯂꯤꯁ ꯊꯣꯛꯂꯛꯄꯅ ꯍꯥꯜꯂꯦ ꯄ꯭ꯔꯦꯁ ꯔꯤꯂꯤꯁꯁꯤ ꯊꯣꯛꯑꯒꯦꯅ ꯔꯦꯗꯤꯗ ꯅꯝꯊꯣꯛꯑꯒ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯝ ꯇꯧꯕꯗ ꯑꯗꯨ ꯇꯧꯗꯦ ꯑꯗꯨ ꯅꯠꯇꯦ ꯑꯗꯨ ꯀꯥꯞꯄꯤꯗꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅꯅꯤ ꯑꯗꯒꯤ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ JUFꯅꯅꯤꯒ ꯄꯪꯍꯥꯏꯗ ꯍꯥꯏꯖꯟꯕ ꯃꯌꯥꯝꯁꯤ ꯁꯣꯁꯤꯌꯦꯜ ꯃೀಡಿꯌꯥꯁꯤꯗ ꯄꯨꯔꯥ ꯀꯟꯐ꯭ꯌꯨꯖꯟ ꯁ꯭ꯇꯦꯠ ꯑꯃꯗ ꯊꯝꯕꯗꯨꯅꯦꯕ ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯅꯤ ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯤꯄꯣꯔꯠꯇꯨ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯣ ꯍꯥꯏꯔꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯉꯥꯡꯊꯣꯛꯀꯅꯨ ꯋꯥ ꯑꯃꯗ ꯉꯥꯡꯊꯣꯛꯅ ꯇꯥꯛꯄꯤꯔꯤ ꯑꯩꯗꯤ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯁꯥꯔꯅ ꯃꯥꯒꯤ ꯅꯨꯡ ꯑꯅꯤꯃꯛꯇ ꯍꯥ ꯑꯣꯟꯕꯒꯤ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯀꯥꯔꯇꯨꯟ ꯑꯣꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯏꯌꯦꯟ ꯂꯥꯟꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯦꯕ ꯁꯤꯗꯩ ꯏꯁꯨꯗꯤ ꯈꯔ ꯊꯩꯗꯣꯛꯑꯦ ꯉꯁꯤꯗꯤ ꯑꯗ ꯃꯄꯥ ꯃꯆꯥꯒꯤ ꯂꯩꯕ ꯁꯤꯟꯅꯦ ꯑꯗꯩꯗ ꯃꯄꯥꯁꯤꯅ ꯊꯤꯅ ꯉꯥꯡꯕꯅꯤ ꯑꯩ ꯁꯨꯅꯤꯡꯗꯕ ꯌꯨꯝꯁꯤꯗ ꯂꯩꯕꯤꯔꯅꯨ ꯑꯅ ꯆꯩꯕꯅꯦ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯗ ꯃꯆꯥꯅꯨꯄꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯕꯥꯖꯤꯗꯤ ꯌꯥꯝ ꯁꯨꯔꯛꯄ ꯃꯥꯜꯂꯅꯤ ꯃꯤꯅ ꯇꯥꯔꯒꯅ ꯃꯉꯣꯟꯗ ꯑꯣꯟꯈꯠꯂꯒ ꯑꯣꯏꯅ ꯈꯨꯝꯃꯛꯄꯗꯣ ꯑꯩ ꯁꯨꯅꯤꯡꯗꯕ ꯌꯨꯝ ꯃꯈꯥ ꯂꯩꯔꯅꯨ ꯊꯕꯛ ꯁꯨꯝ ꯇꯧꯗꯦ ꯅꯣꯡꯃ ꯆꯥ ꯊꯛꯇꯅ ꯂꯩ ꯀꯩꯝ ꯇꯧꯗꯦꯅ ꯑꯗꯩꯗ ꯃꯆꯥꯅꯨꯄꯥꯁꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯄꯗꯨꯅꯤ ꯕꯥꯖꯤꯗꯤ ꯌꯥꯝ ꯁꯨꯔꯛꯄ ꯃꯥꯜꯂꯅꯤ ꯃꯤꯅ ꯇꯥꯔꯒꯅ ꯃꯄꯥ ꯃꯆꯥꯒꯤ ꯁꯨꯕꯒꯤ ꯆꯥꯡ ꯃꯥꯟꯅꯕ ꯁꯨꯅꯤꯡꯗꯕꯒꯤ ꯆꯥꯡ ꯃꯥꯟꯅꯕ ꯑꯗꯨꯗ ꯕꯦꯁ ꯇꯧꯔꯛꯄ ꯌꯥꯝꯅ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣꯁꯤꯗ ꯑꯩꯈꯣꯏ ꯏꯔꯥꯡꯒꯤ ꯌꯥꯝ ꯐꯖꯕ ꯌꯥꯝꯅ ꯍꯤꯁꯇꯔꯤ ꯑꯣꯏꯕ ꯅꯥꯒꯥꯒꯤ ꯑꯗꯨꯝ ꯏꯁꯨ ꯊꯥꯗꯣꯛꯅꯕ ꯃꯣꯏ 6 ꯊꯥꯗꯣꯛꯅꯕ ꯅꯦꯝꯆꯥꯛꯒꯤ ꯑꯩꯈꯣꯏ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝ ꯂꯧꯊꯣꯛꯅꯕ ꯇꯧꯔꯛꯄ ꯃꯌꯥꯝꯗꯣ ꯑꯗꯨꯗꯅꯤ ꯁꯤꯗ ꯅꯥꯒꯥ ꯑꯗꯒꯤ ꯀꯕꯨꯏ ꯃꯤꯇꯩ ꯄꯥꯡꯒꯜ ꯃꯩꯇꯩ ꯂꯤꯌꯥꯡꯃꯩ ꯀꯕꯨꯏ ꯂꯣꯏꯅ ꯌꯥꯎꯔꯒ ꯆꯠꯈꯤꯕ ꯉꯔꯥꯡꯒꯤ ꯔꯦꯂꯤꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯛꯄ ꯀꯥꯔꯇꯨꯟꯅꯤ ꯑꯗꯩꯗ ꯑꯍꯜꯅꯅꯤ ꯑꯩꯈꯣꯏꯁꯦ ꯈꯨꯡꯒꯪꯒꯤ ꯁꯤꯜꯂꯝꯅꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤꯗ ꯊꯕꯛ ꯁꯨꯔꯒ ꯂꯝꯄꯥꯛꯇ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯃꯈꯣꯏ ꯏꯝꯐꯥꯜꯗꯗꯤ ꯆꯤꯡ ꯇꯝ ꯂꯤꯡꯖꯦꯜ ꯃꯥꯟꯅꯈ꯭ꯔꯦꯅꯦꯅ ꯍꯥꯏꯕ ꯑꯗꯩꯗ ꯑꯃꯗ ꯈꯨꯝꯃꯦ ꯑꯦꯔꯥ ꯄꯨꯟꯁꯤꯟꯕꯅꯤ ꯍꯥꯏ ꯂꯤꯡꯖꯦꯜꯗꯤ ꯃꯥꯟꯅꯗ꯭ꯔꯤ ꯃꯥꯜꯂꯦꯅ ꯄꯨꯟꯁꯤꯟꯕꯅꯤ ꯍꯥꯏ ꯂꯤꯡꯖꯦꯜꯗꯤ ꯃꯥꯟꯅꯗ꯭ꯔꯤꯑꯅ ꯑꯥꯔꯊ ꯌꯥꯝ ꯁꯤꯡꯒꯅꯤ ꯑꯗꯨꯅ ꯌꯥꯝ ꯐꯖꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯍꯥꯏꯗꯨꯅꯤ ꯅꯥꯒꯥꯒꯤ ꯏꯁꯨ ꯂꯥꯛꯀꯥꯟꯗ ꯑꯗꯨ ꯇꯧꯕ ꯅꯥꯒꯥꯒ ꯀꯨꯀꯤ ꯇꯧꯕ ꯃꯇꯝꯗ ꯃꯩꯇꯩꯅ ꯀꯨꯀꯤꯗ ꯑꯗꯨꯒꯨꯝꯕ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯑꯣꯏꯕꯒꯤ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯒ꯭ꯔꯥꯎꯟꯗ ꯍꯧꯖꯤꯛꯅ ꯑꯣꯟꯈꯠꯂꯒ ꯆꯤꯛꯄ ꯃꯌꯥꯝꯁꯤ ꯎꯔꯀꯥꯟꯗꯅꯤ ꯑꯗꯨꯅ ꯅꯥꯒꯥꯁꯤꯡꯗꯨ ꯁꯥꯎꯔ ꯂꯩꯕ ꯍꯧꯖꯤꯛꯁꯤ ꯅꯥꯒꯥꯒ ꯑꯗꯨꯅꯤ ꯍꯧꯖꯤꯛꯁꯤ ꯁꯣꯁꯤꯌꯦꯜ ꯃೀಡಿꯌꯥꯗ ꯀꯩꯗ ꯇꯧꯅꯔꯤ ꯅꯥꯒꯥꯒꯤ ꯏꯔꯥꯡ ꯂꯥꯛꯑꯗꯤ ꯃꯩꯇꯩꯁꯤꯡꯁꯨ ꯑꯃꯨꯛ ꯃꯨꯛꯅꯔꯛꯀꯅꯤ ꯑꯗꯨ ꯇꯧꯒꯅꯤꯅ ꯀꯨꯀꯤ ꯀꯥꯡꯕꯨꯅ ꯑꯃꯨꯛ ꯏꯟꯅꯕ ꯋꯥꯏꯅꯤ ꯆꯥꯏꯔꯒ ꯂꯩꯔꯤꯁꯦ ꯁꯣꯁꯤꯌꯦꯜ ꯃೀಡಿꯌꯥꯁꯦ ꯄꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯁꯨ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯣꯏꯕ ꯄꯣꯠꯅꯤ ꯑꯗꯨꯗꯅꯤ ꯕꯦꯁ ꯇꯧꯔꯀꯥꯟꯗ ꯑꯁ ꯃꯣꯏ ꯏꯝꯐꯥꯜꯗꯗꯤ ꯆꯤꯡ ꯇꯝ ꯄꯨꯟꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯈ꯭ꯔꯦꯅ ꯑꯦꯔꯥ ꯄꯨꯟꯁꯤꯟꯕꯅꯤꯗ ꯂꯤꯡꯖꯦꯜꯗꯤ ꯃꯥꯟꯅꯗ ꯃꯥꯟꯅꯦꯗꯅ ꯍꯥꯏꯕꯒꯤ ꯑꯗꯨ ꯐꯣꯡꯗꯣꯛꯄ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯇ꯭ꯋꯤꯁꯇꯦꯠ ꯇꯤꯀꯜ ꯑꯗꯨꯅꯤ ꯇ꯭ꯋꯤꯁꯇꯦꯠ ꯇꯤꯀꯜꯁꯤꯗ ꯌꯨꯝ ꯃꯌꯥꯝꯁꯤ ꯈꯟꯅꯕꯅꯤ ꯏꯂꯦꯛꯇꯦꯠ ꯌꯥꯎꯔꯦ ꯀꯨꯔꯇꯥ ꯄꯥꯏꯖꯃ ꯁꯦꯠꯄ ꯑꯃ ꯑꯗꯒꯤ ꯃꯥꯒꯤ ꯅꯦꯍꯔꯨ ꯇꯨꯄꯤ ꯎꯞꯄꯦ ꯆꯥ ꯊꯛꯃꯤꯟꯅꯔꯒ ꯔꯥꯎꯟ ꯇꯦꯕꯜꯗ ꯗꯤꯁꯀꯁꯟ ꯇꯧꯕꯅꯦ ꯑꯗ ꯑꯃꯁꯨ ꯍꯥꯏꯔꯛꯑꯦ everyone knew that ꯃꯌꯥꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯉꯦ ꯀꯩꯅꯣ ꯈꯪꯉꯤꯕꯗꯤ it was a ꯗ꯭ꯔꯃꯥꯅꯤ ꯁꯤ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯉꯦ ꯁꯤꯅꯦꯕ ꯃꯣꯏ ꯃꯅꯨꯡ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯃꯥꯅ ꯁꯥꯒꯠꯄꯅꯤ ꯏꯃꯥꯖꯤꯟ ꯇꯧꯔꯒ and we can't do anything against the issue or the crisis ꯑꯩꯈꯣꯏꯁꯨ ꯀꯔꯤꯝꯇ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨ ꯀ꯭ꯔꯥꯏꯁꯤꯁꯀꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯦ so it is okay we keep on denying and just promise just to act ꯑꯗꯨꯅ ꯀꯩꯗꯧ ꯇꯥꯏ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯋꯥꯁꯛꯄ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯏꯕꯗꯨꯅ ꯑꯩꯈꯣꯏ ꯈꯪꯗꯦ ꯇꯧꯗꯦ ꯑꯗꯨ ꯇꯧꯗꯦꯅ ꯑꯗꯨ ꯍꯣꯠꯅꯔꯦꯅ ꯇꯧ ꯂꯩꯔꯒ ꯑꯗꯨꯝ ꯋꯥꯁꯛꯄꯗꯤ ꯂꯦꯞꯇꯕ ꯑꯗꯨꯅꯤ ꯁꯤꯅꯦꯕ it's okay we keep on denying and just promise to act ꯗ꯭ꯔꯃꯥ ꯅꯠꯇꯦꯅ ꯑꯗꯨꯝ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯋꯥꯁꯛꯇꯤ ꯂꯦꯞꯇꯕ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤꯅ ꯑꯗꯨꯅ ꯄ꯭ꯔꯖꯥꯁꯤ ꯏꯍꯨꯜꯁꯤ ꯈꯪꯅꯕ ꯍꯨꯟꯃꯒ ꯄꯨꯅꯕ ꯑꯗꯨꯅꯤ ꯑꯗꯨꯅ 2027ꯗꯗꯤ ꯏꯂꯦꯛꯁꯟ ꯇꯧꯔꯅꯤ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦ ꯀꯣꯗ ꯑꯣꯐ ꯀꯟꯗꯛꯁꯨ ꯂꯥꯛꯑꯅꯤ ꯑꯗꯨꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯀꯔꯤ ꯂꯥꯛꯀꯗꯒꯦ ꯀꯣꯀ꯭ꯔꯣꯁ ꯖꯅꯇꯥ ꯄꯥꯔꯇꯤ ꯀꯥꯏꯅ ꯇꯧꯔꯛꯄ ꯑꯗꯒꯤ ꯌꯨꯠꯀꯤ ꯃꯌꯥꯝꯒ ꯔꯤꯖꯅꯦꯜꯒꯤ ꯁꯥꯐꯨ ꯑꯃ ꯂꯥꯛꯄ ꯑꯗꯨꯅ ꯃꯊꯪꯒꯤ ꯂꯩꯔꯤꯕ ꯂꯥꯛꯀꯗꯧꯔꯤꯕ ꯂꯩꯉꯥꯛꯁꯤꯗꯤ ꯑꯩꯈꯣই ꯌꯥꯝꯅ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯐꯪꯉꯣꯏ ꯌꯥꯝꯅ ꯑꯗꯨꯝꯕ ꯀꯣꯂꯤꯁꯟ ꯒꯚꯔꯟꯃꯦꯟ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯕꯖꯔꯚꯔꯁꯤꯡꯅ ꯄꯤꯕ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯌꯦꯡꯁꯤ ꯈꯣꯡꯉ ꯈꯪꯒꯅꯤ ꯍꯧꯖꯤक ꯈꯣꯡꯗ꯭ꯔꯤ ꯈꯣꯡꯕ ꯃꯇꯝ ꯌꯧꯗꯣꯔꯦ 27ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯥꯔꯆ ꯑꯗꯨꯋꯥꯏꯗ ꯈꯣꯡꯒꯅꯤ ꯑꯗꯨ ꯈꯪꯒꯅꯤ ꯑꯗꯨꯅ ꯃꯗꯨꯐꯥꯎꯗꯤ ꯑꯗꯨꯝ ꯉꯥꯏꯕ ꯇꯥꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ELITETVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ
कायननबे याथंगजरी पिनबिरसि न्यूरो पेशेंट्स के तंगाइरबा स्पेशलाइज्ड हॉस्पिटल न्यूरो इमरजेंसी ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंगजमाई मथक टोंगथाम लिकाइदा हांदुकचरे हॉस्पिटल असना मरुइना बीपी स्ट्रोक ब्रेन ट्यूमर लम्बी की खुदोंथिबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर अमदी माइग्रेन चिंगबा लायंगली हॉस्पिटल असदा न्यूरो की लायंगबा चंगबा अफबा मखल की खुसु खुलाई अमदी मशीन मरांग कायदे लई मसिना कोक मरी लेनबा तोंगान तोंबा मखल की अनाबसिंग निंगथिना लायंगली लमदम मसिदा न्यूरो सर्जन यामना तांगरिबा मरमना चिंगमदी अराप मफमदगी लाकपा अनाबसिंग न्यूरो सर्जन उननबा होनबदा अवाबा क्या मायोंगदरी मसिदा सुनतना मतम थिंथना अनाबा लायंगना मरम ओरगा खुदोंथिबा क्या सुमायोंगदरी मसी पुनमक्तगी खरदो ओरबसु कन्ननबा डॉक्टर पार्किंसन सिंह MCS न्यूरो सर्जरी एम्स न्यू दिल्लीना मसामकी हॉस्पिटल असिदा पुंग कुनमरी लेदुना अनाबा सिंह लायंगली हॉस्पिटल असिदा अताबा ममलदा लायंग मतनतना OPD जनरल अमदी ICU बेड्स ऑपरेशन मेडिसिन एक्स-रे अमदी लैब का मरी लेनबसनसु अताबा ममलदा फंगल्ली ngasimagnation biro amadi kudong saba singa silobiho hena kubam rol gidamak hospital asigi telephone number 7005534166 natraga 8974572154 da pau phabirak yagani